Assalamualaikum warahmatullahi wabarakatuh. Asi another topic Habakuk. Habakuk ki chapter 3 verse number 3 to 7 dagi Allah Rasul Muhammad sallallahu alaihi wasallam gi pesingoi. Habakuk Old Testament gi Bible gi book asidagi ngasi amuk yengsi mamang gi ko Deuteronomy dagi yengkraba matungda. Madugi verse atu ai pathok terake Isorno lenglaki temandagi amachu asengba aduna parancingdagi sela ibungogi mangala sorga kupsinki amasung prithvi asi ibungobu thagatpana pikthanki amasung ibungogi mangal adu thaumaigum langlammi ibungogi makhuttagi machi thindoklammi amasung maduda ibungogi sakti lochinpham oirammi Ibungogi mamang thaduna yamna siganba laichat chatlammi amasung achakpa koila makhongdagi paithoklammi ibungona khongfam chetna leplammi amasung prithvi asi chang taurammi ibungona yenglammi amasung atop jati singbu machit khaidoktuna tankhairammi amasung matam punamakta lengdraba chingjau singbu chekhairami matam chupa leirak ching macha sing nontharami ibungogi khaurangdi matam punamakta lengdrabani aina uki kusangi tambur singbu awaba piba amasung midan leibaki ayanba yukhan singbu thak nikhi hajiki Deuteronomy da Moses na parancindagi prophet ama hauragani haina takpiram khre Deuteronomy da khoi naina khre mamang gi video singda prophet Habakuk ase prophet ni ang maming ni Old Testament Bible panba Habakuk nasu teman amasung parancindagi prophet ama fonglakani haina pesingui asida hairi Christian ichinaw singna hajar Jesus Christ bu Isorna sirakhiba world gi aroiba guru ni haina thajanariba adu lali Jesus Christ ki matungda Israel gi machimnau thokpasing marakta ki achoba prophet ama thoraktuna world bochum ran masak chapchana khanghan biduna apangba de irak naramlaba mioi bajati bu angan bada lamjing bigadawri linglakadawri ba ibungo aduna iswargi ahum suba mangal gi khudam oigani ibungo mahak khwaina thagat nagani maithong su yamna ngalgani yamna sakti leigani yekna basing makhutta tumnu mangani asaba wayen chalaigani amasung akan athausing ibungoga mayokna bada thak niktuna maru lukthagani teman haibasi ampham kadai leibage hajaki hariba Habakuk ki verse ta pallibasi Nazda amasung Hejaz ki marakta leiba Persian Gulf yauna sandoktu leiriba lamjao adubo teman kawe Ismail gi masanipa mapan suba tema kaubana aham da khunda khiba haiduna maki maming lauduna mafam asibu teman kauna khibani masikra diawge kanda introduction to the Holy Quran diawani Mirza Ahmad ibda teman amasung parandagi haukiba prophet ate kana ama leite Islam gi prophet Muhammad sallallahu alaihi wasallam natna pesingui asida Arabian khoi Arab ki prophet Arab to prophet atuba atik utpakudam ama takli madu amu yengminasi aham kudamda ibungogi mangala sarga kupchen ki haibasi tabang pan bas siam dringai mamang ihan hamda Allah tabarak taala na hogi nure Muhammad Allah gi rasul sallallahu alaihi wasallam siam kina haibiri Muhammad sallallahu alaihi wasallam gi marak mamaki saruk mari thokna khaidok laga ahan sarukna aras phamban semi ani subna kalam semi ahum subna sarga semi mari subna thwai pan basingi sangsara amsung jiba pun mak semi pulam mari asidagi amuk saruk mari thok laga aham saruk nungsiba izzat amasung Muhammad ki maru semi ani subda loksing
ahum subadi ikaiba mari subadi nungsi pamuba semi masi kasusul anbiya jalo thorok pani lamai manga subada Muhammad sallallahu alaihi wasallam arang mangal bibat thaumai amu oina thaki masi Quran takpi ba surah kunthraun risu ba ayat niput tarutagini ibungo gi matik mangal surya numit gumbani mahana changki ba kachin ko yada amamba sai thokirammi sikaya wekana Muhammad by Al-Haz Qasim Al-Zaraza boyni iba page number 266 tegini ibungo gi mangal ka chana chuna ba Bible na thagat pagi saisak pa asum phongdokli kadena ibungo gi mangal na world ase pungan ngalhalle malem ase pungan ngalhalle prithvi na mangal adu ubada thak nikhi masi Bible Old Testament Bible gi book of Psalm chapter 97 verse number 4 dagini ani subu kudum amana prithvi ase ibungo thagat pana pik thanki Prophet Muhammad ki maming Prophet Muhammad ki maming si Arab ta Al-Amin hena su khangnei amasung Ahmad hena su kawi Muhammad haibu wahai asi chap chaba arthadi thagat dakhra ba haibani thagat pada matik char ba haibani ibungo gi min chatti thodok hendong aphau bani ibungo di mangon dagi henna phau ba kana amata nupi singna pokhi basu yaudri Bible na sunna hairi kariyana amasung ibungo da pikhi ba athoi ba sakti amasung mingchat amasung lebak ama aduna mi punamakna jati punamakna amasung lon punamakna ibungo bu thawan togodabani ibungo gi sakti di matam chup loman naidaba naidana legidaba sakti ni madu non thakiba leiroi amasung ibungo gi lebak su mangba leiroi masekra yawi book of Daniel chapter 7 verse number 14 dani si hari basi adlai rasul Muhammad sallallahu alaihi wasallam gi matang dani maki pesingguini Daniel suzu nabiya mani man habibadani aduna Allah ge laibawna asumna amku takli laulak lam khalaqtul aflaq kaya wisina koge hedung siraba Muhammad nahakpu simlam dadi aina asman samsung jamin senan loy haina su palli amasung holy Quran asum hairi karina he Muhammad aina nahaki izat wang khan bikhibane ibungo ge aying ba lichat niam naiba sajat amadi magi pukchen taba mawong wahi wata luba amasung thotpa siang nauba achumba pamba amasung dharma leiba ubda maki sebok singna ibungo bo na oi ngai di hauna Al-Amin haina kauki Al-Amin haiba gi athadi thajaba yaba amasung dharma kaida ba haibani masika yawe kanda the life of Muhammad lai rasul ki punsi wari dasiawri SM Yusuf ni ibada adaga hajiki haiba khogi jiki sura al-Isra gi sura inshira haiba inshira gi ayat mari subudi yawbani ne Muhammad ayan haki ijat wang anbi khini haibado mudo ina palam de jaga reference palam dre mathangda maka jiki pe singui de yaw khibdo ibungo gi makhutta gi machi thindok lammi amasung maduda ibungo gi sakti lochin pham oirammi haiba hojiki heba kok te paliba wafam madu bhai paring adu arthadi apom wahida ke heba kana sarga gi asengba wapau phondok pirpo Quran mahakna phangki haibani Quran se phangani haibani ba larik am phangani haibani ba ibungo gi matau tamba magi tawbanga matik puna makki sojai holy Quran oirami sandokpo haida ibungo gi nitis amasung thausin pareng loina mak Quran na takpha matung inna tawrammi hojiki hariba adugi makha tarakpa wahi pareng da maksuna palli hojiki ibungo hojiki haba kokta haiki bidu karina ibungo gi mamang thaduna yamna siganba laichat chatlammi amasung asakpa koila makhongdagi paithoklammi siganba laichat lakpa mi yamna siba asap ka maita leiba mafamda mi chang mangamdaba mahausa gi hongma ngamdraba matawni ibungo gi yeknaba masing marang kairammi Arab
देश अपुंब इबुंगोगी मथक्ता दुश्मन न मई हौरमी अदुना मिनिट अमा फावा इबुंगोगी खुदोंग थीबा लेतबा खंखिते हाइबदे अल्लाह रसूल की नरसिको मसे काय होगा द लाइफ ऑफ प्रॉफिट मोहम्मद बाय मौलाना मोहम्मद अली की पेज 36 तगिनी तोगी बसुंग येकना लोइनमक इबुंगोगा थेंगना खुदिमक्ता याम साथीना माइथीबा फंकी खरना सिदुना मांगकी अमसुंग अतोप खरना इबुंगोना ngakpina ba sangjak ibungo da ngakpina ba sangjaki Muhammad sallallahu alaihi wasallam gi haibadi yain ibungo na palis matang asita hajat Muhammad pani ko magi sahaba sing yam turing ba mi ngakto irami aduna yekna ba singna thajada ba singna thengna ba lan khudimakta asa ko maitan gum lan bungda paithokta masing ꯊꯤꯡꯉꯝꯗ꯭ꯔꯕ ꯊꯥꯖꯗꯕꯁꯤꯡꯕꯨ ꯂꯥꯛꯍꯠꯈꯤ ꯑꯃꯁꯨꯡ ꯆꯩꯈꯥꯏꯈꯤ ꯕꯗꯔꯒꯤ ꯂꯥꯟꯗ ꯃꯨꯁꯂꯤꯝ ꯂꯥꯟꯃꯤ ꯆꯍꯨꯝꯒ ꯇꯔꯥꯍꯨꯝꯗꯣꯏꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯑꯃꯒ ꯄꯥꯈꯤ ꯎꯍꯨꯗꯀꯤ ꯂꯥꯟꯗ ꯃꯨꯁꯂꯤꯝꯒꯤ ꯂꯥꯟꯃꯤ ꯆꯥꯇ꯭ꯔꯦꯠꯀ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯑꯍꯨꯝꯒ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯑꯍꯖꯥꯕꯀꯤ ꯂꯥꯟꯗ ꯃꯨꯁꯂꯤꯝ ꯂꯤꯁꯤꯡ ꯑꯃꯠꯇꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ 12ꯕꯨ ꯃꯨꯛꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ हारिबसी मोहम्मद बाय अल हज कासिम अल जराजाबोय की लेक्तगी मागी फ्रंट पेज दगिनी मंगा सुबदा मका जकी खुदमदा जकी हाइ हबा कुक पीरिबा पे सिंगुए दगी फमदो मकसेना करिना पल्ले ददा पंगी वही परिंग अदुदी इबुंगो ना खोंगफम चेना लेपलम्मी अमसुंग पृथ्वी असि चांग तौरम्मी इबुंगो ना येंगलम्मी अमसुंग अतोप जाति सिंगु मचित खाइदोक्तुना तनखाइरम्मी मसीगी वही परिंग असीगी पेसिंगु इसीगी सरुक असी मोजेस नत्रगा जीसस पी यामक यादे मरमदी मोजेस महाकी मिशन पंथोप लोइद्रिंगाइदा मपुंजी लोइसिन किदुना खमनुंग लेबाक तानकी जीसस क्राइस्ट इजराइल की मसा सिंगना याबीदबदुना अकन्न फादुना क्रॉस तो यानकी प्रॉफेट मोहम्मद ती येंगनबा दुश्मन सिंह मुटी रातप सिंह अमसुंग धर्म की लारिक पाना लमुक नखरबा जीव सिंह अमसुंग क्रिस्टियन सिंह होई कांगलुप सिंह बो लानफम क्या मुक थेंगनदुना सरखाई दाई चाइखाई रमी तक हाथ की नत्रगा मखा पुलहन की इस्माइल की मतमदगी नबी इस्माइल की मतमदगी हौना अरब लेबाक कनागुम मी अमतगी मखादा वांगक नोलखी बसु लैते नोलक्त्रिबनी मसी मोहम्मद इन द बाइबल हाइब्लरी अदुगी रेवरेंड डेविड बेंजामिन कैल्डानी नि बलामाई यांखै तुर्तिगिनी अदु थुगाइब ngamdaba मिखा पोंदबा लेबाक अमने अरब हासे मसी काय होया kan ngasi जुमान हजिकी द सेकंड जर्नी हाय अहमद कमाल नि पेज 5 तकनी हजरत मोहम्मद की मखा पोन की अमसुंग महाक की अनौबा थौरांगदा पुलप चंगजकी अदो हाय हजिकी अरब सिंगसी कनामतगी मिखा पोलमदगसु महाक की मखा पोन की अदुग महाक की मतुंग लोम चंगजकीबा अरब मसा पुंबसे अदो साई हजिकी मखा जारकपदा हजिक बुक ऑफ हबाकुक त पनगिबा वही परिंग अमदी मतम पुरमक्ता लेंद्रब जिंगजाव सिंगुम चैखाइरमी मतम चुप्प लिरकलबा चिंग मसा सिंग नोनथरमी पेसिंगुए से के सरुक असेसो प्रोफेट मोहम्मद पुनी प्रोफेट मोहम्मद पुहाइबनी अते कनाम तबनते जिंगजाव अमसुंग चिंग मसा सिंग हाइबदी पांगनबा अमसुंग हंथबा अपिकपा अमसुंग येकनबा सिंग हाइबनी मखोई पुनमक महाकी मखादा लोइन चंगजकी हाइबनी अमसुंग हजकी हाइबा हबाको अदगी मखादा रखपा वफमदी आइन उखी कुसान की तंबूर सिंह अवाब पीबा अमसुंग मैदान लेबा की अयान युखन सिंह थक निकी पेसिंगु यसी के सरुक असिन तफोंग ताकली मदुदी लाकद्रिबा प्रॉफिट अरोइबा दु सरिया सिमाना वांगमदी करिगुम फम अमद पोकप ताई मरमदी प्रॉफिट अदुगी लानमी कांगलुप मसक उबदा कुसान अमसुंग मैदान की आर्मी तेंगोइन मिपाजन याम तुजुंगनी अचबो मतिक अमसु अंगक मगुन असि मोजेस नत्रगा जीसस क्राइस्ट पी पानबिया दे मरमदी मोजेस ती
मोजेसना लानबी लिंखलमदे जीसस क्राइस्ट माई मतुंग इन मसिंग यामना वाना लेरमी माई लानबी लेरमदे मसे तसेनमक प्रॉफेट मोहम्मद पुने हिजरी की तरह पर सुबह सही इंग्लिश तहागना 631 द हजरत उमर खलीफा अमसुंग उबैदा कोबा जनरल ना सेनापति मकोकना जनरल सिमो हाइको जनरल सेनापति मकोकना लानमी खुबाम अमत पुदुना जेरूसलम लाक्सिन के दबो थोंगा इचंग लेना संचिलमी अमसे मखोइना मतम अदुगी वर्ल्ड पावर रोमन गी निंगथौरेल अचौबा लानमी तेंगोई थेंगदुना अकीबा मसक ओइना तखाइदुना माइथि पीके मुस्लिम की अंगप लानुवंग असे उबदा कुसान की लानमिसिंग हाइनिंगाई लेतना अवाब ओइकी अमसुंग मिडियान लेबाक थेंदुना लेरमबत खौमी लानमिसिंग कीबना तक निखी उक्त लेबाक सिंग अमसुंग प्रजा सिंग हिंगफम मुस्लिम लानमिसिंग दा खुजु खुलाई कथोक्तुना संजब नतना अतोप उपाय अतेकसु लेरमदे Nothing stood in the way of the advancing conqueror. History of the Arabs by Phillips. K. Hitti hai badug ladik page number 150 di yauribni. Phillips K. Hitti ni ibni. Adigi lamai cham yang kha yauribni. Masih gidi matang asida asai rosin jarage.